Ahanba Maktada Diamond TV channel gi Rashi Phal Amadi Matam gi Wapham mityeng tabiriba Amadi tabiriba singbo Pusparani Laishomna Khurumjari Ngasigi ahanbada thamjari ngasigi Rashi Phal ahanbada Mesh Rashi Marup mapangi mateng amadi anobo wakhalona thau pangani lan changani Mina thagat pigani mahu chawbanadi yengthiba lai pakhang leisabi singi oinadi wakhal khara wagani Rashi yeknaba ngamjaba haksang nungaiba miyamga mari phagatpa numitni lawsing watpa nolukadaba huran bana tathibadi lai Pakhang leisabi singi oinadi nungsibana chale Mithun Rashi thajidana naknabana kok sahanba leirasu nasak naral saukhatpa miyamna yaba amadi thauna phudokpana hena kanaba numitni pakhang leisabi singi oinadi mari hana gumphai karkat afaba mingcha tanba yaba ningba khwaidagi hena thungjaba arang arak Pangbagum nungaiba numitni hanthaba loinaradi mangjai pakhang leisabi singi oinadi nungsiba phangbagi haraujai Singha Rashi charang naganu mine insinbada lauganu ataidi pharani ningba mapa chaba yetnaramba phaba lausing tansinba ngamjaba leigani pakhang leisabi singi oina mai pakani Kaina Rashi Maram khangdana hoya phaba miwa thajaba apangba tagani thabak haigani mikok thongani nathak thongbana thoina jali pakhang leisabi singi oinadi hanagum phari Tula Rashi anam tanganu nolukna chatpana angambana chanbigani ngangingba leirasu ngangdabana hena phagani yumgi wa taba yamna kanagani pakhang leisabi singi oina Saksu thokloi Brisik Yetna runu amadi apha apun nangba yaba thabakta khuu selu loksing phudokpa khara warasu yeknabadi khudum laina changani pakhang leisabi singi oinadi ningba thungjagani Dhanu Rashi kainabagi nungaiba nungaitaba pokani naitom warep lauradi pamdaba nangani lan mangani miyamgi mateng kharadi phangjaba lai Pakhang leisabi singi oinadi nungsibana chali Makar Rashi harauba misang hengatpa pairaki losing yamna leiba oija oithak phangba numitni nasana naigi lamdadi pendaba nangani pakhang leisabi singi oina waraunaba lei Kumbha Rashi asaubana pamdaba nangba wangang heitraga ikaiba nangba hoya pharagana sading henba numitni Khang bakan bana yai phagani pakhang leisabi singi oina yakayengna chatlu Aroi bada Mina Rashi lan phangjaba wakhal thokpa aphaba marup phangjaba amadi thabak thawong khangba numitni yeknabana yangsinbadi lei sajat hayu pakhang leisabi singi oina mai pakani Makata badang asigi matamatang gi Wapham lokhachari asigi matamatang gi Wapham da thamjari bu Wapham tongan ba administration nung amana uchek ani hatpa Saijin lonari ba Nagaland da union lengakna lokhalak liba thorang asi ururagadi Manipur da su kuki hari ba furup sina konsin ba apikpa furup singna makhoi khaktagi oiba tongan ba administration amagi tawrakliba demand si Pinanaba thabak lokhalak loi hairuba yadri demand si kuki gi CSO sing makhoi gi khulai paiba militant singna talakpagi mathakta furup sigi MLA tara nasu khuyek piduna phongna talaklibani ai bacherol oina thorak khrabani Union Home Minister Amit Shah unaduna taksilakhrabani Nagaland handak laurak liba anauba awonba fivamna Nagaland gi nompok thangba district taruk ta leiba furup masa
machasinggini haiduna leirakliba Eastern Nagaland People's Organization ENP ona chahi kharagi mamangdagi tanduna lakiba Autonomous Territorial Council natraga Union Territory natraga separate administration adu pinanaba amasung pibada yare haiduna Union Laingakna propose tawrakibani kaina thangda Nagaland gi Chief Minister Naiphiu Riona preside tawba cabinet mifam amana yeithok khibagi wani Union government ki proposal asidagi district taruk sigi tongan ba saruk ama semnanaba Nagaland Laingakna June kuntra lising ani kun gahumdoi da mifam pangthoklaga warep lauragani haibagi official circular phawba thoklurabani ENPO na makhoi gi demand si taksinba memorandum ama kumja lising ani tarada pisilakhi makha tanasu taksilakhiba phana mawoirabasu demand si piduna thabakta onthoraklagani haibadi Manipur dasu kuki phurup ki miyoi singna state sidagi separate administration ki demand taladuna akan balan chatharak lingai gi chairaktani hoi Nagaland state manungdagi tonganba lengaklon leigadaba Autonomous Council natraga Union Territory pinanaba proposal tawrakpagadi matang sanaruba ama oirambadi yai adubu phibamsi Nagaland bu oiro natraga Manipur dabu oiro hek lehalakpada Union Lainga ki maikaidagidi nung amana usek ani hatpagum sapchana thohangadawribani maramdi Jammu and Kashmir khaibok tahanduna ingtha handringai gi mamangdagi North East state singda lajiba lalhauba singsi Union Laingakta khwadigi kanna kok chiktuna laklabani state sing asigi manungda Manipur gi lalhauba singnadi mitei taba mafam sing pulap punsilaga Greater Manipur ama semgani haibagi demand tawrakpa leitrabasu NSCN gi faction mayam gi manungdagidi mapangal khwadigi kaliba IM faction na Nagaland bu Nagalim onthoklaga Greater Nagalim amagi mangzaraklibani phibam sida Nagaland manungdagi district taru khaidoktuna tongan tahan khiba haibasidi masigi damakta demand tawrakliba ENPO gina maning thunghanbani aduga Greater Nagaland gi mangzarakhiba NSN IM buna manglaknahanbani Manipur gi su chap manai India dagi tokhai taduna ningtamba Manipur amagi damak lanthengnaraklibba singi panthungi mahutta ningba kaihanbani ningtamba Manipur haibaduda machet makai tahanbani masimangna handak kuki khulai paiba singna Myanmar dagi phawba michang khomlaga makhoi gi demand si phangnanaba mitei singda akanba lan chatharakpada tha ani henjilaklaba phawbada lan khamjin khide kuki khulai paiba sing warau chu handok nau haibada sirage makhai yadaduna sikhang khangduna leirakibani pumnamaksi khangna miyam gi mihut singsu masa masagi pham sing tabu konduna ising manungda wa ngangba ngamdaba nga dauna leirakibani adubu Nagaland gina Nagaland oikre Manipur daga tawraklagadi igi lokhong chelakpadi yai Thaina British officer mangagi rural kakhibagi thodok adugumbasing thoklakloi khalluba yadri khu selaga thabak tawbana chumgani haiba wafam ngasigi matam gi wafam da thamjare